India Amadi Myanmar ani ki marakta lengnaramba free movement regime FMR Louthokhiba Amadi leibak ani asigi marakta Ngamkhei Sambal Khaba Hourakliba Asigi Mayokta United Zou Organisation UZO na luchingduna ngasi Churchandpur da Khongjang Changsinkhre Press na fangba pau ma ki matung ina Khongjang adu ngasi iyuk pung 12 makhairom taba adwaida Churchandpur gi Wall of Remembrance tagi hoki FMR Louthokpa yaroi India Amadi Myanmar ani ki marakta Ngamkhei Sambal Khaba yaroi haibana chingba kholau kaya lauduna amadi placard kaya season aduna Chatharakhiba Khongjang aduda Saikot Asigi MLA Paulenal Haukep Henglep Asigi MLA Ledzamang Haukep Amadi Singat Asigi MLA Chinlun Thang yauna tongan ba kuki zo furuke luchingba singso sarukyakhi Khongjang aduda kuki zo council Zomi council kuki NP Manipur Amadi Mar Inpui gi luchingba singna wangakhi Khongjang adugi manung channa UZO gi maikadigi Churchandpur district ki DC Dharun Kumar gi khuthangda Union Home Minister Amit Sahada memorandum amasu khusinakhi